Ngasigi oiba tongan-tonganba collection khara miyam da kudol tamjage drone Sijinnaduna poppy Thabra Yengkhre haiba wafam asina ahan boina kudol tamjage Police control room na ngasi nimidang thorakpa cherolamada ngasi police na forest official singi mateng amasong khabung khulgi chairman ki matenga loinana senapati police station na koliba lawara masung upper khabung khulda drone Sijinnaduna poppy pambi sing Thabra haina aerial survey ama Tanthokhre haiba wafamasi tamjraga video sibu miyeng tabili bapunamakpu taramna oksari amasong ikai kumna butchari survey asida poppy pambi thanabagi damak hectare taramdoi rongki forest ki area kokthok lambat thengna bagal loinana poppy pambi ki khudam kharasu phangki survey asigi matungina loklaba poppy pambi sing mangalambagi damak chairman ta akanba warning pi bagal loinana makata na poppy pambi sing thadana ba section wa khangan khre hairi makata na Assam dagi illegal Bangladesh kuntraga taret Tanthokhre Assam ki authorities sing na state asida law na yadaba maongda sangsinduna leisilamba illegal Bangladesh kuntraga taret Tanthoktuna Bangladesh ta halankre Assam ki chief minister Himanta Biswana authorities sing buthakat pa phongdokhi bagal loinana illegal immigrant sing ki mayokta Assam lengakna leptana thabak paikhatli haibadu ngasi illegal Bangladesh kuntraga taret amaga amuk halanki ba asina mayek sengna takpa ngamle mamangdasu illegal Bangladesh taraga mapan halanki ba laikre illegal Bangladeshi sing makata na masak khangdoktuna Tanthokhina ba thabak thorom sing pakhatki gani hairi Himanta Biswana makata na phongdokhi bada state lengaki authority singna chayolgi oiba routine semduna illegal immigrant sing Tanthokhina ba thabak paikhatli chayol khudingi illegal immigrant kuntraga mangadagina nifu fawba Tanthokhina ba thorang lokhatli state lengaki thabak thorom sing ase soidana mai pakani indigenous community bu sokot hangani haiki makatana Rohingya insurgency sing Sijinnaduna Arakan army da landa hale haiba wafam tamjage Bangladesh ki border security force na Rohingya insurgency sing da inchinduna Arakan army AA gi Mathakta landa kaya satha lehaina AA gi commander in chief major general Tun Yat naingna Bangladesh official sing da maral sirakre Irawadi news ka khanana unaba amada AA gi commander General Tun Yatna Arakan Rohingya Salvation Army ARSA amasong Rohingya Solidarity Organization RSO na Myanmar gi Rakhine State ki awang thangba sarukta leiba Mongdo Township ta leiba Arakan Army gi base camp singda tha sigi taraga nipanda landa sathan ki haina Bangladesh official singda maral sirakli Rakhine State semduna maning tamba leibak ama semnabagi lanthengnari ba Arakan Army ki mathakta Bangladesh ki official karana saugattuna Rohingya insurgency singna landa sathaba ase yaba ngamloi hainasu AA gi chief asina makata na phongdorokli AA gi luchingba asina Bangladesh ki military official singda makata na maral siraduna ngamkhai gi atopa nakalamada leiriba Rohingya militant singna AA gi mathakta landana ba inchili hairi Muslim militant singna Bangladesh border maya da leiba AA gi maru oiba position ama oiriba tungpio da landa satharakiba adu Bangladesh ki military official singna inchin bani hainasu Irawadi news na thamlaki AA na sirakpa maralase Myanmar da leiba Bangladesh embassy na pokhum amata pirakpadi like 3 haidi Maka satarakpada nungtil paukse ki chifong ama oiriba kangla paukdagi lokat chadaga thamjage plane gi landing gear da lotlaga yaurokhiba nupa macha ama Delhi airport ta phar hairi haukhiba numaijing numit ki ayuk pung 12 tabada Afghan gi Kabul airport tagi Delhi gi Indira Gandhi International Airport tamna pairakhiba Come Air Flight RQ4401 ki landing gear da lotlaga yaurokhiba chahi taramdoi khakta ngairiba Afghan nupa macha ama airport security na pharaba matung CISF ta senarakre hairi Paraba angang adu wahongpong satabada maangna plane adu Kabul airport ta leiringaida airport ki restricted area aduda lotna changsilaklaga flight adugi landing gear gi sarukta lotlaga yarokhibani landing gear aduda tongnaba honabada kudongthiba thokani haiba ma karimata khangdi haina phongdokhi adubu plane aduna Delhi gi international airport ta taraba matung flight asigi manakta angang adu leplaga leirambadagi airport security na phakibani Paraba angang adu amukana Kabulda alankre hairi makata na rims ke doctor na private practice tawba yade patient yaman bagi pelan bangam da badi yai mathau lai thokpadi lairoi haiba MSK opam thamjage handak pungkun marigi manungda Rims hospital da patient ani mathang laikidabadagi thoningdaba thodok seng thoroklaba matungda Rims authority gi mekaidagi angamba takta makata na thondanaba hona jake haina Rims hospital ki medical superintendent professor N Sanjib na phongdorok pagal loinana leng sang asida leng balakpa patient maseng yaman badagi punmakpu pelan bangam da badi yai adubu doctor na mathaubu laithokpagi wafam di leiroi haina phongdorokli leng sang asida chahi kuntraga manga surabi mauna
mauna ama angang unaraba matung ikan kanadana laikidabagi mayokta khosaunaraba miyamna irang hauраktuna doctor amada khut thakibabu yaningdaba phongdoktuna ngarang taki rimski tongan tongan ba service ta lairiba singna khongjang sangsilakiba adu hayeng ayuk pung 9 dagi maugsa ana layingi thabak haunaba warep laure haina su phongdoragli leng sanga sida chai kuntraga manga surabi mauna ama angang unaraba matung ikan kanadana laikidabagi mayokta khosaunaraba miyamna irang hauраktuna doctor amada khut thakibabu yaningdaba phongdoktuna ngarang dagi rimski tongan tongan ba service ta lairiba singna khongjang sangsilakiba adu ngasi ayuk pung 9 dagi maugsa ana layingi thabak haunaba warep laure haina su phongdoragli handak rims ta thoningdaba thodok kaya thokraba matungda ahan boina rims authority na sinduna ngarang numidaram pangthokiba paugi mifamda dr n chanjimna hai rims haiba se manipur gi mai oiriba maramna layeng sangi authority gi mekaidagi su ana layeng ki lamta hena chokhanaba honaragli adubu lebak tiba thoningdaba thodok sing thorakpa matamda layeng sanga segi chatna kanglon matungina amadi inquiry na chingba tawringai gi manungda haidokpa yaba amasong yadaba kaya leibana pau phonaba watpagi maongda tawriba se rims ki mekaidagi su semdoknaba honagi haiki khongjang sangsilamba doctor amadi staff singna ngasidagi hanagumna mathau pangthoklagani haiba tabada yamna nungai hairaduna hospital asida angang unaraba matungda nupi ama laikidabagi matangda health directorate na su inquiry tawribana akuppa maroldi inquiry gi report matungina khanglagani haiki ms na makata na hai doctor amadi patient amasong patient party gi mari phagat hananaba rims ki mekaidagi su hanadagi hauna yamna kanna honaragli doctor amana magi mathau laithokpa haiba wafam sidi lairoi adubu layengba lakpa patient yamanbana punamak punningba tunganba ngamdabagi wadi leiramba yai rims ke mekaidagi miyamgi nungaitaba pendaba kaya konabasu kanna honari haiki makhatana pangbising na hangba wahangi pakhumpiraduna maagna hai ministry gi guideline ki matungina rims ki doctor na private practice tawba yade masiga mari leinana rims authority gi mekaidagi order na chingba hanjin thoktuna lairi karigumba rims ki doctor na private practice tawramba thengnarabasu miyam report tawbirau tawbatabu matik chaba kudam sangdam yauna tawbirau hospital authority gi mekaidagi su thingnanaba honajagi haiki tha sigi kunga mathoida kosaunaraba miyamna khuthabadagi sokhiba dr pritam kumar gi phibam hauzik pagalakle amadi khudong thiningai oidre tawbatabu hauzik su leng sanga sida leng chachari haina su maangna pomisingda phongdokhi makatana numitara mangani gi manungda tribal girls hostel dagi paramilitary forcing lokthokadabani haiba tycm gi upam thamjige Tribal Youth Council Manipur ngasisu Manipur lengakta ai bechirolama pisinduna Imphal gi All Lambulen ki Tribal Girls Hostel da thamjilagliba paramilitary posting lokthoknaba akanbu wafam phongdokhre Girls Hostel asida thamjilagliba security forcing ase lokthokinaba Governor Chief Secretary Tribal Affairs and Hills ki Loisang Supuriba Additional Chief Secretary da mamang thagi kunga mapandasu ai bechirolama pisinduna haijakhiba laikhre masigi mathakta Manipur State Commission for Scheduled Tribes ki chairperson dasu ai bechirolama pisinduna security forcing ase lokthokpinaba haijakrabani hairi adubu ngasi pawbuda Girls Hostel asidagi security forcing ase lokthokpidabadagi ngasisu amuk anna Manipur lengakta aibe chirol pisinkibani ngasigi chirol aduda numit 15 gi manungda karigumba security forcing ase lokthoktrabadi council asigi mekaidagi makoibu takthoklagani masida tholakpa apapatagi textak lengakna pugadabani hairi Makatana Public Administration amasong lengaklon he na mapangal kalanabagi pandamda MOU ama kuyek pinakri hairi Manipur lengaki thongmising na Public Administration chatabada amasong lengaklon khutpai na bada he na mapangal kangkhanabagi pandamda puwari oihorogadaba Memorandum of Understanding MOU ama ngase All Secretariat ki conference hall da kuyek pinakri MOU ase Chief Secretary PK Goyal na Manipur lengaki mahut chinduna Capacity Building Commission CBC amasong Mission Karmayogi gagi Marakta kuyek pinakibani MOU asina Manipur lengaki civil servant chingda makatana tambagi thabak chatabaga loinana administrative framework pu hena masak thonabagi damak matamga chunaba technology sing sijinhanabagi miyang yauri aduga punama asigi mathakta public administration da accountability transparency lehnabagi pandamsu yauri MOU asi kuyek pinaraduna chief secretary na phongdokhibada ngasidagi hauna partnership oiriba ase Manipur gi puwari oihuragani hairaduna masina aikogi Manipur gi amasong state asigi
miyamgi mathau tabasing lengaki thangwisingna phangananaba honabada mathau taba tabaksang pakatpa ngamalagani haiki partnership asina manipurgi civil servant singda integrated government online training IGOT platform sijinnaba ngambagi khudongchaba pigani aduga matamgi matungina lengakna thabakta ontorakpada mayoknarakpa khudongchadabasing thengnabada leiramba lawsinggi awatpasing mengkhalagani amasung mathau taba official singsu menchilagani haidi MOU asi kuyek pinabagi damak chief secretary gi makaidagi CBC amasung mission karmayogi na lawrakliba thodang singbu tawbimal khangba uladuna MOU asida yanari bawham sing thabakta onthokpana miyamda lengaki chapchaba thabak thoram sing phanganbada mateng oiragani haiki